will be either peace or there will be tragedy for Iran far greater than. Matam kuinadigi mayamna yamna kanna fongdoknarukpadu yoselakle. Iran amasung Israel gi oina lerakliba conflict asida hojik USA openly join toksinkhre. Ngasi ayu anganbada US gi maikaidagi Iran gi nuclear site ahumda bombing chatakre. Hauji Iran amasung Israel gi oina lerakliba conflict asida karigumba US gi maikaidagi officially yausilakpa taragadi US ki khongthang adubu ek of war ni haina lawduna Iran gi maikaidagi maduda lakaduriba response aduki matik yamna chawba oigini haiduna Iran gi leader oiriba Ali Khamenei gi maikaidagi fongdokpa laikre. Nakal amaromda hauji Israel amasung Iran gi oina leiriba lanfam asida Russian President Vladimir Putin gi maikaidagi karigumba USA na Iran gi nuclear site attack chatarakpa taragadi hairiba khongthang adu yamna chawba catastrophe ama oigini haiduna thamkiba warning su laikre. Nakal amaromda Chinese government ki maikaidagi su leiriba lanfam asida USA gi maikaidagi officially yausilaktuna Iran gi nuclear site sig attack chatarakpa taragadi madugi oiba pakum adu afaba oiroi haibagi oiba warning sing laiki. Masi khuding masi leina hauji Iran amasung Israel gi oina leiriba conflict asida USA openly yausinkre. Masi gi reaction si kari oigini. Leiriba conflict asi yamna chawba lanjaw ama oiraktuna World War III thokadra Russia amasung China gi maikaidagi na kari karamba action lakani nattagana haujik leiriba lanfam asi US yausilaklabanina Lushin Kigadra haibagi oiba wahang kaya. Khuding makpu anauba video amada amukka hana toramna ukchiri. Haujik leiriba Iran amasung Israel gi oiba lanfam asida USA yausilakiba amasung masigi mari leina hauji fawbagi oiba karamba update sing leiribagi haibadu kari yengminasi. Hapta ani fajinkraba Israel amasung Iran gi oiba lanfam asida anauba thokdok kaya ama laikre makoi sing adugi manungda Israel gi maikaidagi Operation Rising Land makha chathaba oina Iran gi nuclear site mafam kaya ama target tawduna attack chathaba hauji fawba leptri. Masiki pakum oina Iran gi maikaidagi Operation True Promise 3 launch tawduna Israel gi mafam kaya ama da lepa leitena missile sing attack chathaba hauji fawba leptana lakli. Haujik leirikliba lanfam asida Israel gi Prime Minister Benjamin Netanyahu gi maikaidagi su Iran gi oina leiriba Ali Khamenei gi oiba regime asi loshinriba fawba Iran gi nuclear site sing asi mapung fana manghanri fawba lan asi handokloi haiduna leiri. Nakaloma romda Iran gi oina leiriba Supreme Leader Ali Khamenei gi maikaidagi su Israel bu chapchaba fakum ama pikeni haiduna lepa leitena attack chathari. Lushingba ani si oina di hauji fawba gi oina social media da amana ama hatna re haiduna sandokpa taraga su thoidokpa asok apal leibigi pauti tade tawbatabu ground di Iran gi oina su mafam kaya amada Israel chatharakliba attack sina maram oiduna mi kaya ama sikre kontak lan siduna mafam kaya ama thadoktuna genere Israel hairiba mafam asigi oina su Haifa portagi hauraga Tel Aviv hairiba capital city asi fawbada mafam kaya ama ut onba lepaktri kontak lan sineri. Israel amasung Iran gi oina leiriba conflict asida Israeli Prime Minister Benjamin Netanyahu gi maikaidagi Iran gi oina leiriba nuclear site sing asida chathariba attack asida US hairiba country asisu overly thoraktuna yaushinnabagi damakti yamna kana honaduna lakibani. Iran hairiba country asida hanjin lepa leitin Israel gi maikaidagi airstrike na singba thabak kaya ama chatharba amasung atopa leiriba Iran gi yengnaba oiriba country sing asigi maikaidagi lakpa yaba threat sing adu yengduna Iran hairiba country asigi leiba makogi oiba military asset ayamba si underground tunnel bunker saduna makogi oiba military station asi leinungda ayamba sabani. Maru oina makogi oina nuclear facility oina leiriba nuclear weapon develop tawnubagi damakta leiriba mafam sing asi yamna manung hanjanba underground gi oiba mafam sing da sabani. Maramaduna Israel gi maikaidagi conflict asi hek haurakpaga Operation Rising Land gi makhada bunker buster bomb kaya ama sizinaduna attack chataduna laki tawbatabu Israel hairiba country asigi maikaidagi sizinariba bomb amasung makogi oina leiriba fighter aircraft amasung technology aduna yauba ngamnaba mafam ama haiba taragadi Iran gi Fordo hairiba nuclear facility asini. Hairiba nuclear facility asi chingmai amagi makhada yamna luna 80 meter rom changsinduna leiba yamna luba yamna mapangal kalba military gi oiba facility amani. Hairiba maram asina Israel gi maikaidagi lepa leitena US da hairiba mafam asibu target tawduna US gi oina leiriba bunker buster bomb sing asi sizinaduna attack tawbinabagi damakta request tawduna lakibani. Matam kuinadagi Israel gi maikaidagi khawrangna ngairakpa adu ngasidi action oina urare. US President Donald Trump ki maikaidagi officially tholaktuna White House da press briefing piduna ngasi anganbada Israel gi Fordo Natanz amasung Isfahan hairiba nuclear site ahum asida US ki maikaidagi B2 bomber sizinaduna makogi oiba bunker buster bomb asi thadaduna thugaikre haibagi oiba wafam sing officially fungdokre. Hairiba attack asi chatharamlaba matungda US ki bomber amasung makogi oiba pilot sing adu karigumba casualty amata yauduna tekta kaidana makogi oiba military base da halaktuna yamna chawba operation ama mai pakre haibagi oiba wafam asi Donald Trump ki maikaidagi thamli.
US ki maikaidagi sathakhiba attack aduda US ki ZVU-57 massive ordnance penetrator hairiba US ki fighter jet khakta sijinnaba yaba fit chani fawba lainungda huchinduna changma ngamba madugi matungda pokhaiba yaba bom ase sijinnaki haiduna US ki maikaidagi fongdokli US ki maikaidagi makoina chathakriba operation adu yamna chawba mai pakba amani US ki oina lairiba military ki dominance asi putoktuna yamna chawba mai pakba amoina Iran ki nuclear site ahumda attack chathakre haiduna harauna fongdokli tawbatabu masigi oiba reaction asi kari oina lakani haibaduni mayamna ngainaribasi hꯧzik leiriba Iran amasung Israeli oiba landfom asida karigumba USA na openly yausilakpa taragadi hauji Iran ki supreme leader oiriba Ayatollah Khamenei ki maikaidigi irreparable damage ama thokani haibagi oiba warning Iran ki foreign ministry ki maikaidigi karigumba US intervention lakpa taragadi all out war lanjao ama lakani aduga Iranian foreign ministry ki maikaidigi karigumba US ne entry torakpa taragadi yamna tamthiningai oiba landfom ama oigani haiba wafum kaya ama ikoina hanjin taaduna lakre maram aduna Iran gi maikaidigi masigi pakum oina karamba mawngda retaliate tawrakadoribagi haibasini USA ki official kharagi maikaidigi hauji Israel amasung Iran gi oina songnariba landfom asida main oiba US amasung Israel gi oina leiriba target asi Iran hairiba country asi gi oiba nuclear weapon asi sahandaba haibasini aduga hauji leiriba hauji fawbu gi oina leiriba landfom asida US amasung Israel gi maikaidigi chathaba attack na maram oiduna hꯧzik oina leiriba fibam asida leiba taragadi Iran hairiba country asina nuclear weapon ama saba ngambagi oiba capacity adu leitre maramaduna hauzik Iran hairiba country asigi maikedi ki retaliate tawduna achoba lanja oma thokpa taragasu Iran hairiba country asina nuclear weapon ama saba ngambagi oiba thauna adu leitrabanida lana si makha chathabada Iran gi oina kanaba karisu leiraroi haiba wafam asini adubu lanfam haibasi lanfamni Israel amasung US ki maikedi ki Iran da zatharpliba attack asi kokpa yaroidaba dakfam amani Maduda sunatana hauji Israel amasung Iran gi oina leiriba landfom asida Iran hairiba country sigi maikeri gi chatarakpa attack na mamangda amukta fawba penetrate tawba ngamdrabani indestructible wall ni hairiba iron dome amasung aero defense system asibu bypass tawduna Israel gi oiba mafam kya amada nongmagi Iran na target tawrukliba facilities sing hit tawba ngamlakpadagi hauji asi yamna chawba mangjaba amasu Israel la leiribani Iran gi maikeri gi hauji leiriba conflict asida hypersonic missile dana tana makal makha kya gi oiba anauba missile sing sizinaduna chatharakpa attack ta hauji Israel gi oina leiriba defense system asi nongmagi fail oiraklibani Iran gi maikeri gi hauji leiriba conflict asida cluster bomb fawba sizinaduna Israeli city sing de attack chathabagi oiba report amasu yamna kanna fongnariba asini hauji leiriba landfom asida Iran gi maikeri gi sizinariba missile amasung drone gi oiba chathariba attack asigi oiba cost asiga Israel gi maikeri gi maduba defend tawnabagi damakta sizinariba air defense system asigi cost asiga yengnaruba matamda Israel dana sel asi yamna tingba helakpana songnariba landfom asina hapta amarom khare hena chatharakpa taragadi Israel gi oina hauzik fawbi oina lagriba misal khara defense tawba ngamliba asi fawba defend tawba ngamlaktaduna Israel gi oina leiriba airspace asi mapung fana open oirakpagi fibam da leire haiduna expert kaya amagi maikaidi gi yamna kanna predict tawnaribani tawbadabu USA gi maikaidi gi hauzik sakselaktabanina madugi oina leiriba problem adu khara di solve tawramba yai haiduna fungdoknari hauzik fawbi oina Iran gi maikaidi gi chatharakliba attack asida hypersonic missile amasung makal makha kya gi oiba khulaising sizinaduna attack chatharakpada Israeli leiriba air defense system asigi maikaidi gi madubu ngakthokpa ngamlaktrabani hauji fawbi oina Iran gi maikaidi gi fungdokpagi matungina makoigi oiba missile stock asi lising ahum lam leiri hauji kapkribasi samli rom khaktama ngairi maram aduna yamna kuina landfom asi thingnaba ngambagi capacity leiri haiduna Iran gi maikaidi gi fungdoktuna laklibani masigumlaba fibam asida US yausilaklaba matungda Iran hairiba countries ki maikaidi karamba khongthang lokhalakadoribagi haibasi yamna chawbo hang ama oiri masida maru oiba deciding factor oigedoribasi Russia amachung China hairiba country asini makoina Iran gi damakta kadai fawba lepiba ngamgadoribagi haibagi oiba wang adu hauzik lakle Israel gi damakta di maki alliance oina US leire aduga Iran gi damakta di maki partner ni haiduna leiriba China amachung Russia hairiba country asigi oiba reaction aduni hauzik mayamna yamna kanna ngainariba asi